ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯣꯏꯂꯔꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯒꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯃꯌꯥꯝ ꯐꯥꯔꯁ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯂꯔꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯃꯌꯥꯝ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯝꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯀꯔꯝꯕ ꯃꯆꯤꯟꯖꯥꯛ ꯊꯥꯒꯅꯤ ꯑꯗꯨꯒ ꯅꯣꯡꯃꯗ ꯀꯔꯝ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯒꯅꯤ ꯑꯗꯨꯒ ꯅꯣꯡꯃꯗ ꯀꯌꯥꯝ ꯊꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯌꯨꯀꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀꯣꯏꯂꯔꯁꯦ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠ 35ꯗꯩ ꯅꯨꯃꯤꯠ 10ꯐꯥꯎꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯅꯤꯀꯣ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯃꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯕꯣꯏꯂꯔꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯨꯝ ꯄꯤꯖꯅꯕ ꯂꯩ ꯀꯣ ꯕꯣꯏꯂꯔ ꯃꯆꯤꯟꯖꯥꯛ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔꯗꯣ ꯑꯗꯨꯝ ꯄꯤꯖꯕ ꯂꯩꯀꯣ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯃꯥꯒꯤ ꯕꯣꯏꯂꯔꯒꯤ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯀꯣꯏꯂꯔꯒꯤ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯇꯣꯉꯥꯟꯅ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯏꯂꯔ ꯑꯃꯁꯨ ꯂꯩꯔꯒ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯇꯣꯉꯥꯟꯅ ꯊꯣꯛꯏ ꯑꯗꯨꯗꯣ ꯄꯤꯖꯒꯅꯤ ꯑꯗꯨ ꯄꯤꯖꯔꯒꯗꯤ ꯃꯃꯜ ꯍꯣꯡꯒꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯨꯄꯥ 500ꯒꯤ ꯆꯥꯡꯗ ꯈꯦꯠꯅꯕꯅꯤꯀꯣ ꯕꯦꯛ ꯑꯃꯗ ꯑꯗꯨꯅ ꯌꯦꯟ ꯌꯥꯝꯃꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯨꯄꯥ 500 ꯍꯥꯏꯁꯦ ꯃꯥꯔꯖꯤꯟ ꯑꯗꯨꯝ ꯐꯅꯌꯥꯝ ꯈꯦꯠꯅꯔꯛꯄꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯁꯨ ꯅꯣꯂꯦꯖ ꯂꯩꯁꯟꯕꯤꯔꯣ ꯀꯣꯏꯂꯔꯒꯤ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤꯀꯣ ꯑꯗꯨꯅ 6 ꯐꯤꯠꯅ ꯃꯣꯏꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯣ ꯀꯣꯏꯂꯔꯒꯤꯗꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯇꯔ ꯄꯤꯖꯔꯅꯤ ꯁ꯭ꯇꯥꯔꯇꯔꯁꯦ ꯀꯃꯟꯂꯤ ꯑꯩꯈꯣꯏꯅ 45 ꯗꯦꯖ ꯐꯥꯎ ꯑꯗꯨꯝ ꯁ꯭ꯇꯥꯔꯇꯔ ꯄꯤꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 35 ꯑꯣꯔ ꯅꯨꯃꯤꯠ 10 ꯐꯥꯎꯗꯅ ꯄ꯭ꯔꯤ ꯁ꯭ꯇꯥꯔꯇꯔ ꯄꯤꯖꯔ ꯃꯇꯨꯡꯗ ꯌꯦꯟꯗꯨꯅ ꯅꯨꯃꯤꯠ 45 to 2 months ꯍꯥꯏꯇꯥꯔꯦꯀꯣ 45 to 60 days ꯑꯩꯈꯣꯏ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯔꯇꯔ ꯄꯤꯖꯔꯅꯤ ꯁꯣ ꯁ꯭ꯇꯥꯔꯇꯔ ꯄꯤꯖꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯣꯋꯔ ꯄꯤꯖꯔꯅꯤ ꯒ꯭ꯔꯣꯋꯔꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯒꯨꯝꯕ ꯄꯤꯖꯩ ꯑꯣꯔ ꯅꯨꯃꯤꯠ 35 ꯄꯤꯖꯕꯁꯨ ꯌꯥꯎꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥ ꯑꯃ ꯄꯤꯖꯔꯁꯨ ꯌꯥꯏ ꯅꯨꯃꯤꯠ 35 ꯄꯤꯖꯔꯁꯨ ꯌꯥꯏ ꯅꯪ ꯕꯦꯁ ꯑꯣꯟ ꯄꯔꯄꯣꯁ ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯦꯟꯁꯦ ꯀꯣꯏꯂꯔꯁꯦ ꯅꯪꯅ ꯊꯥ 3ꯗ ꯑꯗꯨꯝ ꯌꯣꯜꯂꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯅ ꯁ꯭ꯇꯥꯔꯇꯔ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯐꯤꯅꯤꯁꯔ ꯄꯤꯖꯔꯒꯅꯤꯀꯣ ꯁꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯥꯔꯇꯔ ꯐꯤꯅꯤꯁꯔꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯟꯂꯤ ꯕꯣꯏꯂꯔ ꯃꯆꯤꯟꯖꯥꯛ ꯄꯤꯖꯅꯕ ꯌꯥꯎꯏꯀꯣ ꯏꯟꯁꯇꯦꯠ ꯑꯣꯐ ꯗꯦꯠ ꯃꯌꯥꯝ ꯀꯣꯏꯂꯔꯒꯤ ꯁ꯭ꯇꯥꯔꯇꯔ ꯀꯣꯏꯂꯔꯒꯤ ꯐꯤꯅꯤꯁꯔ ꯂꯦꯌꯔꯒꯤ ꯐꯤꯅꯤꯁ ꯇꯣꯉꯥꯟꯅ ꯂꯩꯕꯅꯤ ꯑꯗꯨꯃ ꯄꯤꯖꯕꯤꯒꯗꯕ ꯃꯃꯜꯁꯨ ꯃꯣꯏꯅ ꯌꯥꯝ ꯇꯞꯇꯥꯏ ꯍꯣꯡꯕꯅꯤꯀꯣ ꯂꯨꯄꯥ 1,100-1,400 ꯐꯪꯉꯤ ꯑꯗꯨꯒ ꯕꯣꯏꯂꯔꯗ ꯁ꯭ꯇꯥꯔꯇꯔ ꯄꯤꯖ ꯇꯥꯔꯒꯗꯤ 2,200-1,900 700-300 ꯁꯨꯃꯥꯏꯅ ꯐꯪꯉꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯨꯄꯥ ꯑꯗꯨꯝ 1,000ꯒꯤ ꯆꯥꯡꯗ ꯃꯥꯔꯖꯤꯟ ꯂꯩꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯑꯗꯨꯁꯨ ꯈꯪꯅ ꯄꯤꯖꯕꯤꯌꯨꯀꯣ ꯄꯩꯁꯥ ꯁꯦꯞ ꯇꯧꯅꯕ ꯑꯗꯨ ꯃꯇꯨꯡꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯪ ꯊꯥ 3ꯗ ꯌꯣꯟꯒꯦ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯐꯤꯅꯤꯁꯔ ꯄꯤꯖꯔ ꯌꯣꯟꯈꯤꯕ ꯌꯥꯔꯦ ꯑꯣꯔ ꯅꯪꯅ ꯃꯔꯨꯝ ꯀꯣꯛꯍꯟꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯊꯥ 2ꯐꯥꯎ ꯁ꯭ꯇꯥꯔꯇꯔ ꯄꯤꯖꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ 35 ꯑꯃ ꯒ꯭ꯔꯣꯋꯔ ꯄꯤꯖꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯐꯦꯁ 1 ꯃꯆꯤꯟꯖꯥꯛ ꯂꯩꯔꯒ ꯃꯆꯤꯟꯖꯥꯛ ꯐꯦꯁ 1 ꯄꯤꯖꯔꯅꯤꯀꯣ ꯁꯣ ꯍꯥꯏꯔꯤꯕ ꯐꯦꯁ 1ꯁꯦ ꯑꯩꯈꯣꯏꯅ ꯊꯥ 3.5ꯐꯥꯎꯒꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ 4 ꯐꯥꯔꯝꯗꯥꯏ 3.5 ꯐꯥꯎꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏꯅ ꯐꯦꯁ 1 ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯊꯥ 4 ꯐꯥꯎꯒꯤ ꯆꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯔꯨꯝ ꯀꯣꯛꯂꯛꯄ ꯍꯧꯕꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐꯦꯁ 2 ꯃꯆꯤꯟꯖꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣ ꯍꯧꯖꯤꯛ ꯑꯩꯅ ꯄꯤꯖꯔꯤꯁꯦ ꯃꯌꯥꯝ ꯐꯦꯁ 2 ꯃꯆꯤꯟꯖꯥꯛꯅ ꯁꯤꯗ ꯄꯤꯖꯔꯤꯁꯦꯀꯣ ꯃꯔꯨꯝ ꯀꯣꯛꯍꯟꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ ꯂꯦꯌꯔ ꯐꯦꯁ 2 ꯃꯆꯤꯟꯖꯥꯛꯅ ꯍꯧꯖꯤꯛ ꯄꯤꯖꯔꯤꯁꯦ ꯑꯗꯨꯒ ꯐꯦꯁ 2 ꯄꯤꯖꯔ ꯃꯇꯨꯡꯗ ꯅꯪꯅ ꯌꯦꯟꯁꯤꯅ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯕꯗꯒꯤꯗꯤ ꯅꯪꯅ ꯐꯦꯁ 3 ꯍꯥꯏꯕ ꯃꯆꯤꯟꯖꯥꯛꯁꯦ ꯄꯤꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯟꯁꯦ ꯑꯗꯨꯝ ꯊꯥ 4ꯗ ꯃꯔꯨꯝ ꯀꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯆꯥꯎꯁꯤꯅ ꯃꯔꯨꯝ ꯄꯨꯊꯣꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯅꯣꯡꯃꯗ ꯀꯌꯥꯔꯛ ꯊꯥꯒꯅꯤ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯅꯣꯡꯃꯗ ꯀꯣꯏꯂꯔꯒꯤ ꯑꯣꯏꯅꯗꯤ ꯅꯣꯡꯃꯗ 2ꯔꯛ ꯊꯥꯔꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯨꯝꯍꯟꯗꯣꯏꯅꯤ ꯂꯥꯕ ꯌꯥꯎꯕꯅꯤꯅ ꯂꯨꯝꯍꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯔꯨꯝ ꯀꯣꯛꯄꯤ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯌꯣꯅ ꯍꯥꯏꯀꯣ ꯑꯩꯅ ꯃꯄꯥꯟꯗ ꯌꯦꯟ ꯂꯥꯈ 1-2 ꯂꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯆꯈꯤꯕꯗꯣ ꯁꯣ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯐꯪꯖꯔꯛꯄ ꯇ꯭ꯔꯦꯅꯤꯡ ꯃꯇꯨꯡꯗꯗꯤ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯊꯥꯎꯅ ꯍꯥꯏ ꯑꯗꯨꯒ ꯄꯤꯖꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯪꯅ ꯂꯥꯕ ꯑꯃꯣꯝꯒꯤ ꯃꯆꯥ ꯂꯧꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯕ ꯑꯃꯣꯝ ꯄꯤꯖꯕꯒꯤ ꯆꯥꯡꯁꯦ ꯑꯃꯣꯝꯗꯅ ꯈꯔ ꯍꯦꯟꯅ ꯄꯤꯖꯩ ꯑꯃꯣꯝꯗꯅ 200 ꯒ꯭ꯔꯥꯝꯒꯤ ꯆꯥꯡꯗ ꯄꯤꯖꯩꯀꯣ ꯑꯗꯨꯒ ꯂꯥꯕꯗꯅ 130-140ꯒꯤ ꯆꯥꯡꯗ ꯒ꯭ꯔꯥꯝꯗ ꯄꯔ ꯗꯦꯗ ꯄꯤꯖꯩ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨꯝ ꯀꯣꯛꯇ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯇꯤꯡꯁꯤꯃ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯇꯥꯏ ꯃꯩ ꯃꯨꯠꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯌꯥꯔꯦꯀꯣ ꯅꯣꯡꯃꯗ ꯄꯨꯡ 22 ꯑꯋꯥꯔꯁꯇꯤ ꯑꯦꯠꯂꯤꯁ ꯃꯩ ꯊꯥꯟꯕꯤꯌꯣꯅ ꯍꯥꯏꯕꯅꯤꯀꯣ ꯁꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯇꯤꯡꯁꯤꯃ ꯃꯌꯥꯝ ꯃꯦꯟꯇꯦꯟ ꯇꯧꯕꯤꯔꯒ ꯇꯧꯕꯤꯔꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯊꯥꯕꯒꯤ ꯃꯇꯝꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯀꯃꯟꯂꯤ ꯑꯗꯨꯝ ꯑꯌꯨꯛꯇ ꯑꯗꯨꯝ ꯊꯥꯔꯅꯤꯀꯣ ꯑꯌꯨꯛꯇ ꯄꯨꯡ 8-9 ꯄꯨꯡ 10 ꯐꯥꯎꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯃꯆꯤꯟꯖꯥꯛ ꯑꯗꯨꯝ ꯐꯨꯜ ꯍꯥꯞꯄꯤꯔꯒ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯗ ꯄꯨꯡ 3-4 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯃꯥꯏ ꯄꯥꯛ ꯂꯣꯏꯕꯤꯔꯣ ꯑꯗꯨꯒ ꯑꯗꯔ ꯗꯦꯠ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯩ ꯃꯌꯥꯝꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕ ꯀꯣꯟꯇꯦꯟꯗ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯨꯅ ꯀꯩ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯒꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯄꯤꯔꯤꯕ ꯀꯃꯦꯟ ꯐꯤꯗꯕꯦꯛ ꯂꯩꯔꯒꯁꯨ ꯃꯌꯥꯝ ꯊꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯑꯟꯇꯤꯜ ꯗꯦꯟ ꯃꯌꯥꯝ ꯍꯦꯞ ꯑꯦ ꯅꯥꯏꯁ ꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯥꯔꯝꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯏꯟꯇꯔꯦꯁꯇꯤꯡ ꯂꯩꯕ ꯄꯣꯜꯇ꯭ꯔꯤꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ